mamjalle adune nangido mamjalle ya ma'am ngasi giveaway gi details ngasi aina jugaad dorga semba aigi lighting gi sije sain thadaraga na khara mai je khara mamdhalakte ba sije camera je lengadi mai je khappe ba kayino hongde side ju khatame se slide am lere light ma'am jo som lere som lere som lere sibok ta mai mammi ne ha nungdang de Nói với em ngasi weather jam tiêm view weather je pura bera gare anyways ado ngasi hek yum yobuga ai ngai video title ju mem biramani giveaway gi details ai haijarage aro akhoi giveaway ji sponsor to biba to birakpa team sing Instagram gi mokhoi gi Instagram link mem ju hapsaram ge mokhoi na sponsor to birakpai damakta thank you so much adi video giveaway kai kai tawdino haibna chingbudo mem yengminerji abe masi yare si di video da na duga aina ma'am na nusibidana 100k yohanbi bagi giveaway ama tawjage na haijabado du ngasi adi details soi haijarage ahamba muktada akhoi gi channel bu nusibidana ma'am subscribe to birakpa ma'am pumna opu amukanda thank you so much abe ma kanu ke tare haurak tare to ai yêu sẽ lùi đi tua tòa ra người phong còn nói đi ai làm thu kiểu nó liền tại sao papa này kia bây giờ thằng là có thể nó tôi biết này papa này mà mày lấy thu kiểu nó thu của aduga ahamba hoigi first ta contact to biro koje ima fajabi handloom na contact to bire mahoina mahoigi collection dagi phi amakhak hoigi lucky viewer amada pb owner mai hai aduna adugi phi du ma soi ucherke ani phi du ma sida leire si phi sine mahoina haire ise mahoigi phi sing ja 700 rupees tagi horaga akhoi 3000 rupees pok adugi range ta loimbak leiba phinga kane makhoi gi Instagram page deida changaga myam check out to bio aduga pambi bi yaga de dum contact toraga dum lobi bi yagani anatraga akhoi gi kawada makhoi gi store lei adu chalaga lobi bi yagani mathangna mairi gi yam phasaba akhoi Diwali da natraga akhoi gi imoinu da kaida thanbe aba makhoi gi phasaba candle myam ama siju sponsor to bire sisu lucky viewer amada soidana happy jagani aduga sina konung mamangdagi ne mathangjina shoes design khrai sisna khoi hana dagi dum sponsor dum tawbirakpadune emoji tara sponsor tawbire masi emoji tara sisu viewer ama khatangda pulap pijagani ma'am viewer ma'am da lucky draw laga tawbiya base handaki corona ke ka ma'am laibani na jadi main di gin hangbo corona laiba dedi containment zone ma'am laibani na ko aina viewer ama khatang doina pizage na maina khoi decide tongnare aduna ma'am handaki di viewer am khatang da pizage 100k je du matung tarakpada corona ga se loira kanda amuk tanja sabada muka giveaway je muka tongna hona jage ma'am sigi giveaway gi rules je kem leite sigi videos da giveaway je participate to bining basing na comment loi to biramo aduga subscribe to dribo ergadi subscribe to roga comment to biramo like macha namjan biramo adu ergadi hayeng eligible oe na logjage aduga khoi winner se comment bibirak pa myam gi maming do lokhacharaga mamang da tobot maina adagi lottery ama otlaga adagi winner ama kha khanjage ai kidore hema nongai bro pam baje admaina winner ama kha khanjage ado myam handaki giveaways di myam yam de khanbi gano isa aina ngamjaba
ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯧꯖꯕꯅꯦꯅ ꯂꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗꯤ ꯍꯩꯇꯦ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯐꯤ ꯃꯈꯜꯁꯤꯅꯦ ꯑꯩ ꯑꯕꯦꯝꯃ ꯁꯥꯎꯔꯦ ꯃꯃꯥ ꯀꯦꯈ꯭ꯔꯦ ꯃꯥ ꯀꯦꯕꯤꯗ꯭ꯔꯦ ꯍꯥꯏꯅ Give me. ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯃꯩꯔꯤꯒꯤ ꯄ꯭ꯔꯗꯛꯁꯤꯡꯁꯦ ꯁꯤꯁꯤꯅ ꯑꯍꯥꯟꯕꯩꯁꯤꯅ ꯕꯥꯠ ꯁꯣꯜꯠꯅꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯡꯖꯥꯏꯇꯤꯒꯨꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟꯁꯦ ꯃꯣꯏꯆꯔꯥꯏꯁ ꯇꯧꯍꯟꯕ ꯑꯗꯩꯗꯤ ꯔꯤꯂꯦꯛꯁ ꯇꯧꯍꯟꯕꯗ ꯑꯗꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯔꯨꯖꯕꯗ ꯍꯥꯞꯇꯣꯏꯅꯦ ꯁꯤꯁꯦ ꯁ꯭ꯄꯨꯟ 3-4-8 ꯍꯥꯞꯄ ꯌꯥꯏ ꯃꯣꯏ ꯏꯟꯁꯇ꯭ꯔꯛꯁꯟ ꯑꯗꯨꯝ ꯄꯤꯕꯅꯦ ꯃꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯃꯣꯏꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯈꯪꯕꯤꯕ ꯌꯥꯔꯦ ꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏ ꯍꯥꯏ ꯁꯤꯁꯦ ꯒꯤꯐ ꯑꯋꯦ ꯇꯧꯖꯗꯣꯏꯅꯦ ꯑꯗꯩ ꯃꯊꯪꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯁ꯭क्रब ꯕꯣꯗꯤ ꯁ꯭क्रब ꯁꯤꯁꯤꯅ ꯁ꯭क्रब ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯣꯏꯅꯦ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯦ ꯁꯤꯁꯦ ꯆꯥꯕꯒ ꯌꯥꯗꯧꯕ ꯃꯥꯜꯂꯦ ꯌꯥꯝ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯩ ꯁꯤꯁꯨ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤ ꯁꯤꯁꯨ ꯑꯗꯣ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯁꯥꯏꯠꯇꯩꯗꯤ ꯋꯤꯅꯔ ꯑꯃꯈꯛꯇꯪꯅ ꯁꯤꯒꯤ ꯄꯣꯠ ꯑꯩꯅ ꯍꯥꯏꯁꯦ ꯅꯨꯡꯁꯤ ꯅꯠꯇ꯭ꯔ ꯅꯨꯡꯁꯤꯗꯦ ꯍꯥꯏꯁꯦ ꯃꯤ ꯑꯃꯈꯛꯇꯅ ꯈꯪꯗꯣꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯆꯪꯉꯒ ꯃꯈꯣꯏꯗꯒꯤ ꯑꯣꯔꯗꯔ ꯇꯧꯔꯒ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯃꯈꯣꯏꯁꯨ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯕꯤꯖꯤꯅꯦꯁꯅꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯦꯟꯗꯜ ꯁꯤ ꯀꯦꯟꯗꯜꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯝꯅꯤꯡꯉꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯒ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯣ ꯁꯤ ꯃꯅꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨꯕꯨ ꯋꯤꯅꯔ ꯑꯃꯗ ꯁꯣꯏꯗꯅ ꯁꯤ ꯄꯨꯂꯞ ꯁꯤ ꯑꯍꯨꯝꯁꯤꯅꯦ ꯑꯗꯨꯗꯒꯤ ꯏꯃꯣꯖꯤꯁꯦ 10 ꯁꯤꯒꯨꯝꯕ ꯏꯃꯣꯖꯤ ꯀꯁꯇꯃꯥꯏꯖ ꯇꯧꯔꯒ ꯑꯩ ꯃꯅꯤꯄꯨꯔꯤ ꯏ ꯊꯥꯕ ꯏꯃꯣꯖꯤ ꯑꯗꯨꯒ ꯃꯈꯥꯏ ꯁꯣꯝꯒꯤ ꯃꯁꯛ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯔꯤꯈꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯏꯃꯣꯖꯤ 10 ꯂꯛꯀꯤ ꯚ꯭ꯌꯨꯋꯔ ꯑꯃꯗ ꯄꯤꯖꯒꯦ ꯃꯌꯥꯝ ꯑꯃꯈꯛꯇꯪꯗ ꯄꯤ ꯍꯥꯏꯅ ꯁꯥꯎꯕꯤꯒꯅꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯃꯗꯤ ꯃꯌꯥꯝ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪꯗ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯀꯣꯔꯣꯅꯥ ꯀꯩꯀꯥ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅꯀꯣ ꯑꯩ ꯌꯥꯔꯤꯈꯩ ꯔꯤꯛꯁꯇꯣ ꯌꯥꯝ ꯂꯧꯗꯅꯕ ꯍꯣꯠꯅꯖꯒꯦ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯃꯨꯛ ꯍꯦꯟꯅ ꯆꯥꯎꯕ ꯒꯤꯐ ꯑꯋꯦ ꯇꯧꯕ ꯉꯝꯅꯕꯁꯨ ꯍꯣꯠꯅꯖꯒꯦ ꯁꯤ ꯂꯩꯔꯦ ꯁꯤꯁꯤꯅ ꯀꯦꯟꯗꯜ ꯂꯩꯔꯦ ꯃꯌꯥꯝ ꯁꯤꯅ ꯃꯩꯔꯤꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯃꯈꯣꯏꯒꯤ ꯃꯩꯔꯤ ꯍꯥꯏꯅ ꯂꯩꯕꯅꯦ ꯑꯩ ꯂꯤꯡꯛꯇꯁꯨ ꯍꯥꯞꯆꯔ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯂꯤꯡꯛꯇꯣ ꯍꯥꯞꯆꯔꯝꯒꯦ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯩ ꯏꯃꯥ ꯐꯖꯕꯤ ꯍꯦꯟꯂꯨꯝꯁꯨ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯨꯁ ꯗꯤꯖꯥꯏꯟ ꯑꯩꯈꯣꯏꯒꯤ ꯈꯨꯔꯥꯏꯒꯤꯁꯨ ꯆꯦꯛꯑꯥꯎꯠ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯏꯗꯤ ꯕꯥꯏ ꯑꯗꯩꯗꯤ ꯁꯣꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯒꯤꯐ ꯑꯋꯦꯁꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕꯤꯔꯣ ꯒꯤꯐ ꯑꯋꯦꯁꯦ 7 days ꯂꯩꯔꯒ ꯑꯩ ꯑꯣꯠꯆꯒꯦ ꯉꯁꯤꯗꯒꯤ 7 days ꯂꯩꯔꯒ ꯑꯣꯠꯆꯒꯦ ꯑꯗꯨꯒ ꯔꯤꯖꯜꯇꯨ 7 days ꯁꯨꯕꯗꯨꯗ ꯂꯥꯎꯊꯣꯛꯆꯒꯦ ꯑꯗꯨꯏꯗꯤ ꯃꯌꯥꯝ ꯑꯣꯜ ꯗ ꯕꯦꯁ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯈꯔꯁꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛꯀ ꯍꯟꯅ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯕꯥꯏ ꯂꯥꯏꯠ ꯃꯌꯥꯝꯁꯦ ꯂꯣꯏ ꯃꯨꯠꯊꯠꯂꯀꯥꯟꯗ ꯀꯌꯥꯝ ꯉꯥꯟꯒꯦ ꯌꯦꯡꯁꯦ ꯑꯩ ꯇꯦꯁ ꯇꯧꯗ꯭ꯔꯤꯕ ꯑꯃ ꯁꯨꯃꯥꯏꯅ ꯃꯨꯠꯊꯠꯂꯦ ꯑꯗꯩꯗꯤ ꯑꯃꯁꯨ ꯃꯨꯠꯊꯠꯂꯦ then ꯂꯥꯏꯠ ꯑꯍꯨꯝꯃꯨꯛ ꯃꯨꯠꯊꯠꯂꯀꯥꯟꯗꯅ ꯚ꯭ꯌꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯕ ꯁꯤꯒꯤ ꯂꯥꯏꯠꯁꯤ ꯌꯥꯎꯔꯀꯥꯟꯗꯅ ꯉꯁꯥꯏꯒꯤ ꯚ꯭ꯌꯨꯗꯣ ꯑꯦꯅꯤꯋꯦꯁ ꯃꯌꯥꯝ ꯕꯥꯏ